अहानबदा मरोइबा पाव मालेमदा चौखलिबा लेबाकसिंग असि मखोय मखोयगी मपा मपुना थंबिरंबा कांखुल लिक्लम अदु ngaktuna thamba ngambagini haina MLA Lorembam Rameshwar Maitena haikre Kurum jare Am-Istv paw meeting tabiri bapum namakpu taram okjare paw sandokna pizare Malemda chaukhaliba lebaksing asi makhoi makhoigi mapa mapuna thambiramba kangkhul liklam adu ngaktuna thamba ngambagini haina kairau kendragi MLA Lorembam Rameshwar Maitena ngasi kyamgai mayai lekai dalaiba khagemba mapu ibungogi nauna sagataba sanglengi urep uyung tambagi thoramda haikre Peace and Integrity Committee kyamgai gi convener Chingakham Megachandra kyamgai apunba nupi chaukhat thorang lupki President Moirangthem Sovita khagemba committee kyamgai gi President Sandham Ghandaras amasung lekai gi ahallaman kaya yauna pangthokiba thoram aduda MLA Lorembam Rameshwar Maitena nauna sagataba khagemba mapa ibungogi sanglengi urep uyung tamki thoram aduga mari leinana MLA Lorembam Rameshwar Maitena matam amada aikhoi ipai pugi khongol liklam khara kaina chatnarurabasu haujikti matamgi matung ina aikhoi amato oibagi wakhalon mayol chongba haure ipai pu singna thambiramba kangkhul liklamna ngakna chatpa mathautai haiki Maro na khoi na kyam goi dilai ba khage ma madi mayang ba ani sajari ji mayang ma wari mam tabiram bane akhoi gi maya da hingsa hat ki wari adi khage matam da Manipuri am nungai ya phel ram ba mai matam toram ba development mayam lanmi gi adi administration mayam ram ba do khara la sang si nong na sa kan da sum le bak shu hena khun su nungai pa par kadar wa khalon da khalaga ko mayam polaga saja bane Hojik laiba malem ahong wajidadi akhoi ipai pugi chanabi je khungang sabane hena aphaba aduga miyam su yam line sha woine haina khanjai kam ha ngasi malem chokhalaba lebak mayam akhoi Saudi Asia da laiba China Japan khudamai Thailand laibing da apa pugi la akhoi chanabi mangang challe adu ngasi malem da masak thokpa adum leba amoy ngame adu akhoi Manipur si matam ma da akhoi thawoinare tongan ba aning matam nare adu hojikti matam yorkone khangde ade miyam sum iho lakne khangde adum ayam ipai pu chanabi da mai onsla pu ui makha to onsan makeup to da Manipur am ngai adum leba amoy gna thajule Thauram aduda serugya khiba khagemba committee kyamgai gi president Sandham Ghandarasna kyamgai da leiriba khagemba macha ibungogi sanglen su kendra asigi MLA Lorembam Rameshwar Maitegi mideng makhada miyangba loina na saba loire athuba matamda sangaragani masigi makha tarakpa oina khagemba mapa ibungogi sanglen asisu nauna sanaba urep uyung tambagi thoram asi pangthokpani masida mateng pangningba singidamak khagemba committee na thonglauna hangduna thamli haike Waikoi bu bisak kauba kyang me le kai leba mana kathokpa loina na pibibadagi haiba low sangam ama hena khara hena chawba jaga ji koi leijabani honorable na maruina Lorembam Rameshwar na ayamba sel ji puthok pirakanda koi lawra kanda ngasi ji jatra honjabani juk leiriba sangjiju adum matamgi matungina masi kharaga hena mathol ahum leiba sarakanda haji inat ki aduga koi gi haurakpham na thinariba kogi liklamji thinarako matamji da hauriba tungi charon surol laiba generation mayam da su budogi matik mayai je hena khangnanaba koi asauba mayam chanba mi lising mayam ama koi tinba yano gi damakta anauba sanglen je matamga sunaba mongda sengpat chanaba gi pandamda sengko sabani aduga maruina aikoina laisang ani sida aikoina lasage na khanjaba pot amakak lei budongna pamjaba nura khudong lei haise masi aikoina preserve torga thamnana bat khoi yam kanna khoi kaino tawjari loinana medana hatpada sinagiba khoi gi yamna ibudok pakhangna pigiba thang khobomba ta khangsuna hariba masiju aikoina preserve torga khoi lainung da lakpagi adumaina khoi committee leiriba halamal mayam ama khungangjige mayam tanajari Mahila Kabiya Manch Manipur na sinduna kunithoi suba kabi samelan kwakathel moirang purelgi doso yali holda pangthokre thauram aduda aiba aibi kayana serugyadana saireng pathoknaki kabi samelan aduga mari leinana Mahila Kabiya Manch Manipur gi president Khetrimayum Subadanina Kabiya Manch asi prithvi gi tongan ba mafam singda leiba India macha singi oiba saireng gi phampak amani lamlam gi saireng singna mafam adugi oiba masak takli nupi singi punsida hena safaba ahongba puraknaba kadai fawbu yongna changsilaga saireng iba yabage haibasi khanba matam yore haiki
self defense ngaturanaba ain mayam ama apagi nauna thora ibase masi ekoi aibasi masi gi line sida koina kanai bu yong chanjalaga nupisi gi thona linjen sine se pudok kadagi haidase masi kavita se desu iba mathau ta aijeni Am-Istv fuel station ki proprietor K Jiten Singh na khudek piduna thadorak pachirol amana leiba ki damakta chongthok piriba organization natraga loop amatagi mayokta agency asina wakal aranba khankiba natraga thabak oina tawkiba leite haire oil pump hanglaga miyam gi thabak khara tawduna isag imung manung gi awada pa menduna yamna chamna leizabane haujik thokliba fatrabalan asidasu athauba mayam gi damak mateng kaya tawri matung tabadasu angamba tawgani loop ki ichil inau khaina pump ta security thamsile haibadusu leiba ki irang na maram oiraga government ki maikei ki security hengat hankebani atopa pamda thokhaning da thokibagi damak security thamjilakpani pamna hairaga thamjakiba nate hairi aikoi masel karigumbata pau fauna hogdabadagi thokiba thokdokni khanduna wakat amata thangat khide oil pump thinglakliba iraicha singna oil pump thingzinbagi khongfam adu handokpiu haina appeal tawrakli paugi marak thana temba break amata longminase. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azabtamo Sige yumse next time tina checksin na laksilaga thamkhrabani ne Dadarang se juhar habaga amta kidarbo asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habati ngakokna basembani German technology sinabana concrete katokna tinaba matamda kapamul amuk hena hengaladli #TMT strength is in the quick honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung taram nokchari pau makhatana pizare Diamond Youth Club DYC Lilong Lehaukong Mamai Sinduna Tha Asigi Tarama Thoidagi DYC Ground the Chatharakiba Ahumlak Suba DYC Day and Night Open State Level Tennis Ball Cricket Tournament English Ngani Kuntaruki Final Match Ngarang Sana Kre Lilong Cricket team na tournament asigi winner oikre puna team kunna group mari thokna khaidok laga DYC Public Ground da Sanarakiba Loishenbagi Thoramda MPCC ki President Su Oiriba Wangkem Kendrick MLA Kaisam Mega Chandra Su Yauna Miyokayana Sarukya ki Global Excellence Awardee Alhas Dr. Muhammad Riyazuddin Khana Lilong Praja Miyam gi damak kathoklaba Diamond Youth Club Public Ground bu inaugurate tawduna miyam da khutsinaba thoram amaga loina na hokdoki ba tournament adugi final match atuda Am-Istv Thobal Moising amadi LC Lilong Cricket Team Lilong anina sanaki match adugi ahanba batting oikiba Am-Istv na over tara manga da wicket manga turaga run chamaga tara manga lobangam ki ani suba batting oikiba LC Lilong Cricket Team na over tara mathoiga point amada wicket ani turaga run chamaga tara taret lobangamduna LC Lilong Cricket Team na tournament adugi winner oibangam khibani tournament adugi winner da lupali sing nifu runner da lupali sing kun best discipline team man of the match man of the tournament wicket taker of the tournament trophy medal amadi selgi mana sing piduna pukning thawat ki MLA Megha Chandrana minister amasung MLA kaya lai khraba chaw khraba Lilong kendra asida miyam gini haiba matik chaba public playground amata thambiram da bhaibase leiram liba luchingba sing atuda political gi will watpagi achogba khutam amani haujek ti miyam gi tamak khanba Dr. Muhammad Riyazuddin Khan gumba luchingba ama thoklak bhaibase Lilong praja miyam gi laibak phaba amani haike Lilong chawgraba jaga sida ground ama phajana
ꯂꯩꯕ ꯉꯝꯗꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯦꯁꯅꯦꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯤꯜ ꯂꯩꯇꯕꯒꯤꯅꯤ ꯂꯩꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯂꯩꯔꯕꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯟꯇ꯭ꯔꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯌꯥ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯁꯦꯝꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯅꯧꯕ ꯑꯁꯥ ꯈꯔ ꯂꯥꯛꯄꯁꯤꯃꯗꯤ ꯕꯁꯟꯇꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯅꯤ ꯍꯥꯏꯅꯅꯤ ꯈꯜꯂꯤ Dr. Mohammad Riyazuddin Khana Lilongda leiriba sanaroi kayana playground amata leitabadagi thengnariba awaba nungaitaba kaya adu ururaga miyamgi amadi inkhalakliba sanaroi sing asigidamak khanduna DYC public ground asi semgatuna miyamda kutsinabani haike Manipuri mafam kuding makta sanabagi da makta player di maming chappa ikoi Lilong kendradagi mafam da thengaba aduga adugumlaba sanaba high potential oiraba sport ki youth mayam am leiriba Lilong sida phil amata leitaba leiramba phil adusu mafam khangdana manghan khaba adui matamda leiriba youth singsigi crying sin adu uba matamda nong function nama sumana yawba lakpa matamda masigi sing hektang di ko na PM ga season na ba feel ama khaktang ni hayeng hangsit loibaga masi khoi gaira ga amuk lau ukhada bani hai na haira poduda thamoi sakman khidna lopu duna ya boy bataragadi ai sahi mari gira manga gira masida sana na bi damakta hekta semgat lage na haida khibane hai riba matam da lopu duna si yarak laga ngasi semgat sari sine loishilakpada maroiba paw amukana pizare Malemda chaukhaliba leibak-sing asi makoi-makoigi mapa mapuna thambiramba kangkhul liklam adu ngaktuna thamba ngambagin haina MLA Laurembam Rameshwar Maiteina haikre Hauzik fawigi oina Am-Istv na sandokchaba Manipuri paw matang sta loijare miring tabiri wapum namapu amukana khurumjare